Borakhal kauba khungang ama lerammi adui khungang gi misingdo harau nungaina loina panarammi khungang gi misingdo yawsang gi matam yawrakpani yamna haraunaram adugi khunduda yum mama su lerammi adugi yumdida Dipak maki nupi Naubi machanupa Lalubi aduga machanupi Resmika Dipak ki dukan ama su lerammi adugi dukanduda yawsang yawsalakpado magna abir mayam jolammi Dipak ki dukando matamduda yamna chatlammi aduna magna dukando theng thengna phammi nung mamanga nungdang mayum hanbada pung baro tabasu yauki ngasi yamna thengre tawise angang na ngonda sawa tare moidang ganna law harak pane ngonda pare moigi abir jakhara pura jakhige harauna ba Dipak to angang singna harauna ba na ma ki bhek tuda abir kara hapchillaga mayum tamda laklam magna yangna yauna ba na asamba lambi da lakpuda lambi da phi angang mana yet pa chapu amaga amuba dol amaga pochai kharaga leiba uram Dipakna adu thau sadana madugi mathakudagi chatki aduda magna doldo makhongna chilam Dipak te adum thau sadana mayumgi lambida chatki aduga adugi amuba doldogi maikhu amuba karakhi maikhu kana loikibagi matungda adudagi hinchabi ama thoklam ning tamba phange hinchabi do doldudagi maning tamba phangki aduga Dipakna bheg amada abir hapna pubado hinchabi duna uramni ima magi beg chidi abir ngatani ne nuai kranida hadatti aidi holi sana ba phangane hinchabi duna Dipak ki bheg tage abir hura lawraga mathakta chaikhatuna sanaramni aduga gi lemhoba abir do magna masagi mamai do loina teshilam yawsang yawsang di kumai sana adugi nungthang do mamai da abir teshillaga hinchabi do Dipak ki maning da mayum da chatki Dipak na mayum jawda masu Dipak ki mayum jawna changam adudagi Dipak na mayum jawraga bheg tudagi abir lokokna pige tawda bheg da karim yawram kaino ne aigi khut makna pakpa abir lu yaudrisha kanana khanne lambi ta tawra ba kaino Dipak ki paribar do nungthang na nungaina tumam aduga hinchabi do Dipak ki mayum da changam aduga chakum da changam mithai si do chingdo ubda hai yawa mithai ngatani ne ngasi nuai kranida ai mithai sinje loina chathokke adudagi hinchabi duna mithai ama lawraga hanna charam mithai do hauman kiduna mafam do laiba mithai duna magna loina chathoklam kaya krabano ne asuk baje chana pukka thalle hojikti upambi amada karaga nungai na tumuraga ayukta Naubi na chakhum da changakpada mithai amatta leiba uramde aduda Naubi do ungak ngakhi karino ne undang ta duki amma tamamba mithai dibu anta leramdrisha kaida chatkara janno Naubi na sauna macha sing do kauki ayasa no sidalo asing baru sidai mithai do kana chai ekoi ni ama baucha de mama aduda Naubi do pungak ngakhi ngai yana di kari tawba ngamguni adugi matungda Naubi do amukka mithai sem gaina chatki hinchabi disu phamduna Naubi gi mataw yangammi aya wa nasidi amukka mithai chaba phandore Naubi na din chuppa mithai semi aduga mithai sing do daba amda hanjanduna thamammi macha singduna mithai cha gaina haibuda angang singduda magna ngangki angang singduda mithai amatta pijekhide aduga diba do angang singduda gi losinduna thamki adubu hinchabi dudi loina khangi mithai daba kadai da thamya mi punumak tumna khibagi matungda magna chakhumda changaga mithai daba do hangdoga chaga toram magumna kamaina khangin ngonde mithai losangani aiba hojik ai charaga yenge mithai se kamaina semi noina adudagi hinchabi duna mithai sing do hamandana adusu loi pumnamak chathoklam adudagi hinchabi do chakhraga u pambi du da ka khallaga tumduna laiki mathangi numitta Naubi na laaga yengda daba da karim yaram da pungak ngakhi oima ishwar adugi amma mithai dubu kaida chatkrage kanana chathokle jatno Naubi na angang sing do amukka kauraga hangi angang sing duna hai makhoi di khangbau khangda mithai semi aiba chaba di laira aduga ge Naubi do pungak ngakhi nungthang chakhum da leiba mithai punamak loina chathoklaga chabi do u pambi do ka khatlaga tumlaga nonga laga Dipak ki matungda koi duna lei mi sing duna Dipak to u da pungak nga mi mamai da abira dum teshan na leiba u da
ꯃꯣꯏꯗꯤ ꯈꯪꯗꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯍꯤꯡꯆꯥꯕꯤꯗꯨꯅ ꯗꯤꯄꯛꯁꯦ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩ ꯍꯥꯏꯕ꯫ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯆꯥꯕ ꯊꯛꯄ ꯑꯃꯗꯤ ꯌꯥꯎꯁꯪꯁꯦ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯅꯣꯡꯃ ꯗꯤꯄꯛꯅ ꯃꯌꯥꯝꯕꯗ ꯌꯥꯎꯁꯪꯒꯤ ꯄꯣꯠ ꯆꯩ ꯄꯤꯒꯦ ꯆꯠꯄꯗ ꯍꯤꯡꯆꯥꯕꯤꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯗꯤꯄꯛꯅ ꯌꯧꯈꯤꯕꯒ ꯃꯇꯩꯃꯅ ꯃꯥꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯇꯦꯕꯜꯗꯨꯗ ꯃꯌꯥꯝ ꯊꯝꯃꯝꯃꯤ꯫ ꯆꯥꯅꯕꯩ ꯊꯛꯅꯕꯩꯗꯨꯗ ꯑꯍꯥꯎꯕꯒꯤ ꯑꯍꯥꯎꯕ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯤꯊꯥꯏꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯅꯥꯛꯇꯨꯗꯁꯨ ꯑꯕꯤꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯤꯗꯣ ꯉꯥꯎꯃꯟꯈꯤꯗꯨꯅ ꯌꯥꯡꯅ ꯗꯤꯄꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗꯨꯗ ꯆꯪꯈꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨꯗ ꯃꯊꯟꯇ ꯑꯕꯤꯔ ꯃꯌꯥꯝ ꯑꯃ ꯇꯩꯁꯤꯟꯈꯤ꯫ ꯅꯪꯒꯤꯗꯣ ꯀꯔꯤ ꯇꯧꯔꯤꯅꯣꯅꯦ? ꯃꯥꯏꯗ ꯑꯕꯤꯔ ꯇꯩꯔꯤꯅꯤ ꯀꯩꯅꯣ? ꯃꯃꯥꯏꯗ ꯑꯕꯤꯔ ꯇꯩꯕ ꯂꯣꯏꯔꯒ ꯗꯤꯄꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯗ ꯂꯩꯕ ꯃꯤꯊꯥꯏꯁꯤꯡꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯂꯣꯏꯅ ꯆꯥꯔꯝꯃꯤ꯫ ꯑꯁꯤ ꯎꯕꯗ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯗꯣ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯑꯗꯨ ꯀꯌꯥꯝꯅ ꯆꯥꯏꯗꯣ ꯇꯞꯅ ꯆꯥꯎ ꯗꯤꯄꯛ꯫ ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯥꯁꯦ ꯅꯣꯔꯃꯦꯜ ꯂꯩꯇꯕ ꯃꯥꯜꯂꯤ꯫ ꯂꯥꯛꯄꯗꯅ ꯏꯐ ꯐꯔꯝꯃꯤꯕ ꯍꯧꯖꯤꯛꯇꯤ ꯃꯈꯣꯟꯒꯁꯦ ꯑꯣꯜꯂꯦ ꯍꯥꯏꯅꯦ꯫ ꯗꯤꯄꯛꯇꯣ ꯑꯃꯠꯇ ꯈꯥꯛꯑꯝꯗꯉꯩ ꯆꯥꯊꯣꯛꯑꯒ ꯃꯐꯝꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯑꯗꯨ ꯎꯕꯗ ꯃꯇꯩꯃꯒ ꯃꯌꯥꯝꯕꯒꯗꯣ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯋꯥꯁꯦ ꯅꯥꯎꯕꯤꯗ ꯑꯃꯇ ꯈꯪꯍꯟꯗꯕ ꯌꯥꯗꯦ꯫ ꯗꯤꯄꯛꯀꯤ ꯃꯌꯥꯝꯕꯗꯣ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯠꯂꯒ ꯗꯤꯄꯛꯅ ꯇꯧꯕ ꯃꯇꯧꯁꯤꯡꯗꯣ ꯂꯣꯏꯅ ꯌꯦꯡꯉꯝꯃꯤ꯫ ꯗꯤꯄꯛꯅ ꯂꯝꯕꯤꯗ ꯆꯠꯇꯨꯅ ꯂꯩꯕ ꯃꯤꯁꯤꯡꯗꯣ ꯐꯥꯗꯨꯅ ꯑꯕꯤꯔ ꯂꯣꯏꯅ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯗꯤꯄꯛꯀꯤ ꯃꯌꯥꯝꯕꯗꯣ ꯗꯤꯄꯛꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯝ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯗꯤꯄꯛꯀꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯋꯥꯁꯦ ꯅꯥꯎꯕꯤꯗ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯇꯦꯍꯟ ꯀꯔꯤꯅꯣ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯪꯗꯦ꯫ ꯑꯉꯥꯡꯒꯤ ꯑꯕꯤꯔ ꯕꯦꯂꯨꯟ ꯑꯐꯪ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯄꯥꯏꯗꯨꯅ ꯂꯣꯏꯅ ꯁꯥꯟꯅꯩꯅꯦ꯫ ꯑꯩꯅ ꯈꯟꯖꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯎꯠ ꯄ꯭ꯔꯦꯠ ꯆꯪꯉꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯧꯁꯤ ꯌꯥꯡꯅ꯫ ꯆꯣꯟꯊꯈ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯐꯔꯛ ꯇꯥꯁꯤꯜꯂꯛꯇꯅ ꯇꯣꯛꯀꯅꯤ꯫ ꯗꯤꯄꯛꯅ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯥꯏꯕ ꯀꯧꯔꯛꯇꯨꯅ ꯃꯌꯨꯝꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯌꯨꯝꯗꯨꯗ ꯃꯍꯥꯛꯀꯤ ꯊꯧ ꯇꯧꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤ ꯀꯔꯤ ꯇꯧꯔꯤꯅꯣ? ꯀꯅꯥꯅꯣ ꯅꯪ? ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯣ꯫ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯗꯤꯄꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯍꯧꯖꯤꯛ ꯅꯣꯏ ꯈꯪꯂꯕꯅꯤꯅ ꯑꯩꯅ ꯅꯣꯏꯗ ꯍꯧꯖꯤꯛ ꯀꯔꯤ ꯂꯣꯠꯂꯨꯅꯤ? ꯑꯩꯉꯣꯟꯗꯗꯤ ꯗꯤꯄꯛꯅ ꯅꯤꯡꯇꯝꯕ ꯐꯪꯍꯟꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯍꯥꯛꯀ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯝꯅ ꯅꯪꯉꯣꯟꯗ? ꯑꯩꯉꯣꯟꯗ ꯂꯥꯏ ꯐꯗꯤꯕꯤꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯝꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯕꯤꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯕꯗꯨꯗ ꯗꯤꯄꯛꯅ ꯃꯈꯣꯡꯅ ꯁꯣꯛꯄꯗꯨꯗ ꯑꯩ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ꯫ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯥꯏꯔꯕꯅꯤ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯐꯖꯅ ꯌꯦꯡꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ꯫ ꯀꯩꯁꯨ ꯅꯠꯇꯦ ꯑꯩ ꯇꯧꯒꯦ꯫ ꯍꯥꯏꯔꯣ ꯅꯪ ꯀꯔꯤ ꯄꯥꯝꯃꯤ? ꯑꯩꯗꯤ ꯑꯕꯤꯔ ꯇꯩꯅꯈꯤꯅꯤ꯫ ꯑꯕꯤꯔ ꯇꯩꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ꯫ ꯑꯕꯤꯔ ꯇꯩꯅꯅꯤ ꯀꯥꯏ? ꯅꯪꯅ ꯑꯗꯨꯛ ꯑꯕꯤꯔ ꯇꯩꯅꯤꯡꯉꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯕꯤꯔ ꯇꯩꯕꯁꯦ ꯌꯥꯝꯅ ꯄꯥꯝꯃꯝꯃꯤ꯫ ꯑꯗꯣ ꯂꯥꯏꯔꯕꯅ ꯑꯩ ꯑꯕꯤꯔꯒ ꯑꯝꯇ ꯂꯩꯕ ꯉꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯏꯔꯅ ꯆꯥꯎꯔꯛꯄꯅ ꯅꯣꯡꯃ ꯌꯥꯎꯁꯪ ꯑꯃꯗ ꯌꯥꯝ ꯀꯟꯅ ꯍꯛꯆꯥꯡ ꯉꯝꯗꯗꯨꯅ ꯁꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯣꯏꯅ ꯃꯥꯏꯕ ꯀꯧꯔꯛꯇꯨꯅ ꯑꯩꯕꯨ ꯂꯥꯏ ꯐꯗꯤꯕꯤꯗꯨꯗ ꯐꯥꯖꯤꯜꯂꯒ ꯂꯝꯕꯤꯗꯨꯗ ꯊꯥꯗꯗꯨꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯗ ꯗꯤꯄꯛꯅ ꯁꯣꯛꯄꯗꯨꯗ ꯅꯤꯡꯇꯝꯕ ꯐꯪꯕꯅꯤ꯫ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯐꯕ꯭ꯔꯥ? ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯡꯅ ꯆꯠꯈꯣ꯫ ꯑꯁꯤ ꯅꯪꯒꯤ ꯅꯁꯥ ꯅꯠꯇꯦ꯫ ꯑꯩ ꯀꯥꯏꯗꯁꯨ ꯆꯠꯂꯣꯏ꯫ ꯁꯤꯗ ꯂꯩꯔꯒ ꯑꯩ ꯑꯕꯤꯔ ꯇꯩꯅꯈꯤꯅꯤ꯫ ꯅꯪꯅ ꯑꯕꯤꯔ ꯇꯩꯅꯅꯤꯡꯕꯗꯣ ꯑꯩ ꯇꯩꯅꯍꯟꯒꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯪ ꯑꯁꯤꯗꯒꯤ ꯆꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ꯫ ꯍꯣꯏ ꯑꯩ ꯂꯣꯏꯅ ꯌꯥꯏ꯫ ꯑꯗꯣ ꯑꯩ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯑꯕꯤꯔ ꯇꯩꯅꯕꯒꯤ ꯂꯥꯛꯀꯅꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯒꯅꯨ꯫ ꯅꯪ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯗꯅ ꯑꯕꯤꯔ ꯇꯩꯅꯕ ꯂꯣꯏꯔꯒ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯅꯪ ꯑꯗꯨꯝ ꯂꯥꯛꯎ꯫ ꯍꯣꯏ ꯑꯩ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯑꯕꯤꯔ ꯇꯩꯅꯒꯦ ꯑꯗꯨꯒ ꯃꯤꯊꯥꯏ ꯃꯌꯥꯝ ꯑꯃ ꯆꯥꯒꯦ꯫ ꯑꯗꯨꯗꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯋꯥꯗꯣ ꯃꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯌꯥꯈꯤ꯫ ꯃꯊꯪꯒꯤ ꯗꯤꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯑꯕꯤꯔ ꯇꯩꯅꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯍꯤꯡꯆꯥꯕꯤꯗꯣ ꯗꯤꯄꯛ, ꯅꯥꯎꯕꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯑꯕꯤꯔ ꯇꯩꯅꯕꯗꯣ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩ ꯉꯁꯤ ꯅꯤꯡꯇꯝꯅ ꯑꯕꯤꯔ ꯇꯩꯅꯕꯒꯤ ꯑꯍꯥꯟꯕ ꯌꯥꯎꯁꯪ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯪ ꯑꯩꯒꯤ ꯍꯨꯔꯥꯟꯅ ꯃꯤꯊꯥꯏꯁꯤꯡꯗꯣ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯅꯨꯀꯣ꯫ ꯍꯣꯏꯗ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯆꯥꯔꯤꯗ ꯑꯩ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯣꯛꯅꯈꯤ꯫ ꯑꯗꯨꯒ ꯌꯥꯎꯁꯪ ꯂꯣꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤꯗꯣ ꯆꯠꯈꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯥꯎꯁꯪ ꯃꯇꯝꯗ ꯗꯤꯄꯛ ꯑꯃꯗꯤ ꯅꯥꯎꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯌꯥꯎꯁꯪꯒꯤ ꯑꯕꯤꯔ ꯇꯩꯅꯔꯒ ꯑꯗꯨꯝ ꯍꯟꯈꯤ꯫